ngasi lockdown lesion khibuna maram oiraga yamgi minungsi makada hingba mayam ama hangana faoba changbuda hangoi mofam sida kholaga sadagi taw leirami masi ngai taba ma faoba haitare ado akoi ngasi dagi hojaraga lockdown loidi faoba chachaga doriba akoi mayam puning thogat piyo loina loina agi video se like comment share to biyo haidi tongan tongan mofam singda yongna nabagi damakta lei mafam je awang bio sida ngasi ikhogi mafam sige akoibada leiriba ayam ra akoi ahamba koina akoi ngasi chak yenba luxury mase akoi makata na lockdown si loidri faoba chatthajagani sida tum leigadra leiroi kai da chakane ningombam da o ado babung leiragadi akoi heng jut chinba laksage na tawone ba oh yam nungai jare pamu ngadang awa potha boina ko sakhe chabiro homeless singbu pagin Imphal East and West ta feeding tawjabagi procedure je koi hajik yam fazana koi chatthajari any support lebi basingna koi dum support tawbirak pa ya gani aduga koi masing jisu koi na nutigi koi na loba chang sidagi hengalak pa suyai hajik yo ne koi something around ngasi se koi masing survey tawbagi kana chathari koi 60 70s mukti pujarak pani lemba suyai na traga koi ngasi hena kaga ani ni hena pisilamaga hayeng dagi koi dum macha ta na koi tawna ba tawbe ko makata ba te pujarak dina singse mai ke thela sida jo koi yamba ma leirame yung lei taba akoigi ise isan khara leiri koi ino jik leijai mafam je awang bio sidani masida jo khoina chana naba kolom khara akoigi moigi home scenery ba sida ko moi ni masing dui matui na koi hiram ge na masih jam harau jai matung dasu lockdown lei jara kasu jam sang na harau noi na simai na tau bi ba jam pam jai mafam sina akoigi market hill ni akoi social media da thagat su ya amne aigi video se adu aigi thagat se ba sigi nung ba waron hairaga di pungoina akoina smaina mating pangba khutpa hai potse mayam da utlaga akoina tawri ba smaina matung illaga mayam su tawonjani bhai tare ko adugi wakhalon da mayam aigi video se thagat se bani sida dia koi nung tigi dum thinba lak sage ngasi dikitang thengdo khare ko hayeng dai khara ngan na dum lak sage ko sister farta farak tai ji kamai tari nu police na koi tan na re de sa hum thum je kha farak ta re du na kai dagi nan ko koi ram je kha handra yumda ngasi je la poisa ga keno tawgi na la koi manawna teksna sa oi adubu ngasi dagi houraga koi lockdown loidri faoba koi chak adum yenba lak sage ni ko ado mayam asigi toilet ama leibdo biyo sigya ado ai adum pung 3 tagina pung 9 paugi manung da dum leibiyo adu dum thinba lak sage ko koi ka tham mai ko koi social distancing na ko